Tronglaobi terror attack ta laikhidraba pikliba machin manawgi thawa yaudraba hakchang lokre hakchang animak torbung lam thabungda miyamga loinana aroiba mathau mangam pangthoklagane haukiba April thagi tang taret ta thokhiba thodok aduda laikhidraba chahi manga amadi tha manga da ngairiba machin manawgi thawa yaudraba hakchang adu Rims Hospital gi Mirel sangda thamlakhibane angang ani adu kuki narco terrorist singna minungsi leitana hatkibani haiduna Miyamna Kongjang Changsin Laklibani, Madugi Matakta, Jenaba Singh Faduna Cherak Pinava Kongjang Changsin Bada, Asokapan Kaya Nangtuna Lakibane, Tamagi Mayada, Rimski Mirel Sangdalay Raklaba, Tawai Yaudraba Pikliba Angang Anigi Hakchangadu Imung Manung Lauduna Araba Matomangam Pangtoknaba, Laybak Miyamda, Haizakraba, Matung ngasi ayuk angan badagi hakchang ani adu lawnaba miyam na Mirel sangasida laknakhi madugi matungda hospital gi maikedi tawfam thokpa khudingmak tawraba tungda machin manaw gi thawai yaudraba hakchang adu lawkhibane